ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯔꯤꯛꯁꯣ ꯃꯅꯤꯡꯗ ꯑꯉꯥꯡ ꯀꯞꯄꯒ ꯏꯟꯅꯔꯛꯄ ꯑꯩꯒꯤ ꯃꯤꯡ ꯔꯘꯨ ꯀꯧꯖꯩ ꯑꯩ ꯏꯁꯥꯃꯛ ꯃꯇꯝꯁꯤꯒꯤ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯔꯤꯛꯁꯣ ꯊꯧꯕ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯇꯥꯡꯉꯕꯅꯤ ꯊꯥꯏꯅꯗꯤ ꯁꯣꯔꯣꯛ ꯐꯥꯎꯗ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯨꯝꯕ ꯔꯤꯛꯁꯣ ꯊꯧꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯔꯤꯛꯁꯣꯒꯤ ꯃꯍꯨꯠ ꯑꯣꯛꯇꯣꯁꯤꯡꯅ ꯃꯍꯨꯠ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯦ ꯂꯣꯟ ꯂꯧꯕ ꯉꯝꯖꯗꯕ ꯂꯣꯟꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯪꯖꯗꯕ ꯑꯩꯈꯣꯏꯗꯤ ꯈꯣꯡꯒꯤ ꯏꯟꯖꯤꯟ ꯑꯁꯤꯅ ꯍꯧꯖꯤꯛꯁꯨ ꯄꯩꯁꯥ ꯇꯥꯟꯖꯔꯤ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯩꯁꯦ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ ꯏꯆꯥꯁꯤꯡꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝꯅꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤꯕ ꯂꯝꯁꯤꯡꯁꯨ ꯏꯝꯐꯥꯜꯗ ꯉꯥꯛꯇꯅꯤ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯄꯥꯏ ꯏꯆꯥꯁꯤꯡꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯇꯧꯕꯇꯕꯨ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯃꯈꯣꯏꯒꯤ ꯊꯕꯛꯅ ꯆꯤꯟꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯁꯦ ꯈꯟꯕ ꯈꯔ ꯋꯥꯠꯄꯒꯤꯔ ꯅꯣꯡꯃꯇ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗ ꯉꯥꯏꯍꯧꯔꯦ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯒꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯝꯃꯤ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯑꯩꯁꯦ ꯔꯤꯛꯁꯣ ꯑꯗꯨꯝ ꯊꯧꯔꯛꯑꯦ ꯍꯧꯖꯤꯛꯁꯨ ꯏꯁꯥ ꯄꯥꯡꯒꯟ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ ꯑꯩ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯔꯤꯛꯁꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯒꯦ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯏꯆꯥꯁꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯗꯣꯏ ꯁꯔꯨꯛ ꯏꯄꯥꯡꯒꯟꯅ ꯇꯥꯟꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅꯁꯨ ꯅꯪꯕꯨ ꯉꯝꯗꯣꯔꯤꯕꯣ ꯍꯧꯖꯤꯛꯄꯣ ꯅꯪꯕꯨ ꯔꯤꯛꯁꯣ ꯑꯃꯨꯛ ꯊꯧꯕ ꯏꯝꯐꯥꯜꯗ ꯅꯪꯅ ꯔꯤꯛꯁꯣ ꯊꯧꯔꯤꯉꯩ ꯅꯆꯥꯅꯨꯄꯤꯁꯤꯡꯗꯨꯅ ꯎ ꯂꯥꯛꯄ ꯇꯧꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯃꯣꯏꯗ ꯏꯀꯥꯏꯗꯣꯔꯤꯕ ꯃꯈꯣꯏꯕꯨ ꯅꯣꯡꯃꯇ ꯏꯕꯥꯅꯤꯕꯨ ꯅꯤꯡꯁꯤꯡꯉꯤꯕꯣ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯥꯗ ꯂꯩꯈ꯭ꯔꯒꯦ ꯅꯪꯁꯨ ꯁꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯋꯥꯠꯂꯛꯄꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯊꯣꯏꯕꯗ ꯄꯥꯎ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯃꯥꯗꯤ ꯏꯝꯐꯥꯜꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯗ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯒ ꯌꯨꯝꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯑꯩ ꯑꯥꯗ ꯏꯝꯐꯥꯜꯗ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯉꯁꯤꯐꯥꯎ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅꯇ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯦ ꯑꯩꯅ ꯍꯥꯟꯅ ꯊꯧꯔꯝꯕ ꯔꯤꯛꯁꯣ ꯑꯗꯨ ꯐꯖꯅ ꯁꯨꯃꯥꯡꯗ ꯊꯥꯡꯊꯣꯛꯑꯒ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯔꯒ ꯔꯤꯛꯁꯣ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯍꯧꯔꯝꯃꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯃꯥꯃ ꯔꯤꯛꯁꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯪꯅꯔꯛꯏ ꯑꯩꯅꯁꯨ ꯍꯣꯏ ꯑꯥꯗ ꯄꯩꯁꯥ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩ ꯏꯁꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯏꯁꯥꯅ ꯁꯦꯝꯕ ꯆꯗꯨꯅ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯂꯥꯛꯅꯕ ꯇꯧꯔꯝꯃꯤ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯅꯪꯅ ꯏꯝꯐꯥꯜꯗ ꯂꯩꯔꯨꯒꯗꯕ ꯃꯐꯝꯁꯤꯅ ꯃꯐꯝ ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯥꯗꯕꯨ ꯅꯪꯅ ꯈꯪꯅꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ ꯍꯦꯔꯥ ꯈꯪꯅꯕ ꯂꯩꯕ ꯂꯩꯇꯕ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦ ꯕꯔꯥ ꯌꯥꯝꯅ ꯁꯥꯟꯕꯅꯤ ꯃꯈꯣꯏ ꯑꯥꯗꯗꯤ ꯕꯔꯥ ꯀꯥ ꯑꯍꯥꯡꯕ ꯃꯀꯣꯛ ꯊꯤꯔꯒ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ ꯑꯩ ꯆꯠꯂꯦ ꯐꯖꯅ ꯂꯩꯍꯧꯔꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯋꯥꯠꯂꯛꯄꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯊꯣꯏꯕꯗ ꯄꯥꯎ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯑꯥꯗ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯣꯊꯥ ꯑꯩꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯊꯧꯔꯛꯈꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯒꯤ ꯊꯧꯔꯛꯄꯗꯨꯅ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗ ꯄꯨꯡ 12:30 ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯉꯛꯄ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯏꯝꯐꯥꯜꯗ ꯔꯤꯛꯁꯣ ꯊꯧꯔꯤꯉꯩꯗꯗꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯂꯝꯕꯦꯟ ꯁꯣꯔꯣꯛꯁꯦ ꯔꯤꯛꯁꯣ ꯉꯥꯛꯇ ꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯏꯝꯐꯥꯜꯗ ꯀꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯗꯤ ꯔꯤꯛꯁꯣ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯣꯛꯇꯣꯒꯨꯝꯕ ꯒꯥꯔꯤ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯒꯠꯂꯤꯁꯤꯕꯨ ꯀꯥꯟꯅꯈꯤꯗ꯭ꯔꯅꯦ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯑꯃꯨꯛ ꯁꯣꯟꯊꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯂꯥꯛꯑꯕꯅꯤꯅ ꯍꯜꯂꯔꯣꯏ ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒꯦ ꯅꯤꯡꯉꯝꯃꯤ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯝꯐꯦꯟ ꯁꯅꯥ ꯀꯩꯊꯦꯜ ꯑꯗꯥꯏꯗ ꯃꯐꯝ ꯑꯗꯥꯏꯗ ꯂꯩꯕ ꯚꯔꯥꯗ ꯂꯩꯔꯛꯏ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯒ ꯚꯔꯥ ꯀꯥ ꯑꯍꯥꯡꯕ ꯈꯔ ꯑꯃꯨꯛ ꯍꯪꯉꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯥꯏꯗꯨꯗꯤ ꯏꯇꯣꯝꯗ ꯂꯩꯕꯒꯤꯕꯨ ꯀꯥ ꯚꯔꯥ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯍꯥꯟꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯚꯔꯥ ꯃꯃꯜ ꯑꯗꯨꯒ ꯍꯥꯏꯅꯔꯨꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯃꯤ ꯑꯩꯁꯦ ꯃꯐꯝ ꯑꯗꯨ ꯈꯔ ꯇꯥꯡꯃꯜꯂꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯐꯝ ꯑꯇꯣꯞꯄ ꯈꯔꯗ ꯑꯃꯨꯛ ꯍꯪꯕ ꯆꯠꯂꯝꯃꯤ ꯀꯣꯟꯅ ꯎꯆꯤꯟꯅꯥꯆꯤꯟ ꯏꯔꯣꯏ ꯁꯦꯝꯕꯔꯣꯝꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯚꯔꯥ ꯀꯥꯗꯨ ꯐꯪꯉꯝꯃꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯚꯔꯥ ꯀꯥ ꯑꯗꯨꯗ ꯂꯩꯗꯨꯅ ꯔꯤꯛꯁꯣ ꯑꯗꯨ ꯊꯧꯕ ꯍꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗꯒꯁꯦ ꯑꯍꯥꯟꯕ ꯊꯧꯔꯛꯄꯗꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯔꯝꯗꯦ ꯀꯣꯟꯅ ꯊꯥ 3-4 ꯂꯩꯔꯒꯗꯤ ꯑꯩꯁꯦ ꯄꯩꯁꯥ ꯈꯔ ꯀꯥꯟꯅꯕ ꯍꯧꯔꯝꯃꯤ
Aduga aigumna rickshaw thauba ahan kharasu aise thengnarammi. Makoisu loina pai aigumna makoisu lam arapadagina anamba ngaktani. Makoidagi soina mi yamna tongba jaga si hangammi. Moina su mafam adaibu chalagadi bhara duklau. Sifau lobo yare haidana aingonda takpirei. Numitudi aise bazardagi angang kharana tiles khara hapsi yagadra haidana. Aisu tiles akaiba matik makai khara. Bora khawda halaga langon a manung changdan phobok thilammi. Aina mafamda yawbadasu numisu sangkhiduna mamba haurakhi. Tiles thiluriba imung adusu yamna phai. Ahan oiraba aina rickshaw thaubaduda makoisu mapagumani khana nungsiraba mali. Aina di bharadu lupa sama tare hairubada. Makoina lupa sama amaga henduna lupa sani pibirei. Aisu harau harau yum madudagi thaudoraktuna. Iroi sembaromda phaurage aidana game village romda. Aigi rickshaw adu sum tamna tamna thaurami. Numito ise bhara kadudagi thoramdai desu aigi misi yamna songammi. Aduba aina iso ningja aduna yumdagi thorakpani. Mataw sumna ise game village adomdagi iroi sembarom phaurga lakpasida. Aigi rickshaw gi sen ase hanjan hanjan nan thorakhi. Aisu semaga yum khara thune yahurabadi haidana iroi sembagi. Lamding takiba yaba lambel adomdagi amu. Phaujalaktuна iroi semba phaudorakpham. Mapada yaurakpada apikpa angang masa amana. Aigi rickshaw maningda sum kapakpa makhola maina sum tarammi. Madudagi su wakhanda karino makhalammi. Kaino tari iba makhola sibo. Angang masagi khunjen su mali. Nate ibu mayamna hainabado madu ngasi thengnaraba zarane khalammi. Tungonde aise aigi thopom thokpa rickshaw do dum thaurami. Ngak leiragadi mo aigi rickshaw maningda angang singna yalaga tongakpagi mongda rickshaw se nomba haurakhi. Handakti angang amana kapambagi makhon tarambada natana. Aisu rickshaw do su nomokpadagi aisu isada kigano haibase yaramde. Wakhanda kaino aina ngasi thengnari sibo khalammi. Madudagi su haipetang rickshaw maningda tungon thoga yengupa matamdadi. Mapi thongdaba angang se amakhakta nate ani mari manga muksi. Aigi rickshaw manung asida yang yanduna tanarakpadu. Madu aina urammi. Madu urakpadagi se merot lambien dadi yahurage haidana. Hongna kana olakpaduna usinna sinaisi. Lambien sorok adu yaurammi. Lambien sorok hek yaubagadi gari su mayama masanarammi. Madudagi aise isada haping rickshaw adu thauraga. Aigi leifamda tamna yamna wana yaurakhi. Barada leiminaba makoina su aise pakhana rickshaw thaujalakpaduda. Kaidorage pabung hangnarei. Maduda aisu karisu taude khumammi. Aduga aise aigi kada sangaga aina hana selamba furit firon sing adu loina hongtoga isase mayok thokjarammi. Numito aise sak amata sadana kimandana aise adum tumtharammi. Tawbadabu barada leiba angang naha masa amana numidang mapan thuubada. Aigi rickshaw do thungalomda sum matomna inthokiba ama nupa masa aduna uhaurammi. Maduda masu pupura gugi rickshaw se huranbana thungana inthokre haidana. Angang aduna tanarga rickshaw do da yengubada. Rickshaw mathag aduda mapi thongdaba mamangda aigi tungda inarakhiba. Amangba laising adu rickshaw aduda. Naptuna loina leirambadu angang aduna muk thengnarammi. Madudagi angang adu oima haidana mafam adudagi kana lauraga. Masu amakhoi kada sensalammi. Nongalakana aina tumba hawalakpada bharada leiba sing aduna. Makhoi mayam aigi rickshaw aduda munna yengnarga leirammi. Aduga aigi rickshaw adu so thungana khamaga leirammi. Maduda isu ingangangna karino kanana no aigi rickshaw si. Thungana inthomi se haidana makhoi mayamda hangammi. Maduda bharada leiba nupa amana sumna khumai. Mama nangi rickshaw se ngarang bumbina numidang tumba hawalakpada. Thungalomda matomda inthoki hai. Maduda angangduna mina rickshaw se huran gitore haidana. Manakta sangsallaga yengbada kaino apik-apikpa mapi thongdaba. Angang masa mayama ma rickshaw sida nap-naptana leirammi hai. Madugini nongalakana akhona yengnarammi si. Adu mama ngarang rickshaw sibo mamana thaurubada. Kari di thengnarakki hangai. Maduda aina sumna khummi. Ngarang do akiba kharabudi thengnarei. Adu kaisum moida angang aduda numidangduda. Summamita puda uba oiramgani haidana. Aise tumina aigi kada sangammi. Aduga ka manungda aise isai tomda wakan tawjarammi. Karino masibo oithokpa yabrane. Ngarang aigi tungda inarakiba sing adubo mafam asifaubo. Kamaina inaribazano khalammi. Numinini humni mukti aise rickshaw thauramde. Madugi matung aise amuk rickshaw do thauba haurammi. Aiga hek punba khoi rickshaw thauba kanggu sing adudasu. Aina makoidasu wari do tamammi. Maduda makoina su sumna khumai. Nang adumaina thengnaraga nasado hojikpau karimata tahoutribadu. Madu nang yamna pharabani. Akhoi kanggu maraktagi su adumaina thengnarubadagi.
ꯍꯧꯖꯤꯛꯐꯥꯎ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯝ ꯈꯪꯗ꯭ꯔꯕꯗꯤ ꯆꯠꯄꯤꯗꯕ, ꯂꯝ ꯈꯪꯅ ꯆꯠꯄꯁꯤꯅ ꯃꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯁꯨꯝ ꯃꯈꯣꯏ ꯅꯨꯃꯤꯠꯇꯣꯏꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯔꯤꯛꯁꯣ ꯊꯧꯔꯛꯏꯁꯤ ꯑꯗꯨꯃꯥꯏꯅ ꯀꯤꯕ ꯀꯌꯥ ꯊꯦꯡꯅꯔꯛꯇ꯭ꯔꯤ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ ꯅꯨꯃꯤꯠꯇꯨꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯒꯥꯔꯤ ꯆꯦꯟꯕ ꯑꯉꯥꯡ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯇꯣꯝꯕ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯑꯩꯉꯣꯟꯗ, "ꯃꯥꯃ ꯏꯅꯦꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯍꯧꯕꯅꯤ, ꯑꯗꯣ ꯃꯥꯃ ꯅꯪ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯨ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯗꯕꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯁꯨ ꯌꯥꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯖꯥꯠꯅꯣꯅꯦ, ꯃꯥꯒꯤ ꯃꯆꯤꯠ ꯃꯆꯤꯠ ꯉꯝꯗꯕꯗꯨ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯗꯔꯨꯕꯒꯤ ꯀꯥꯟꯅꯔꯣꯏ, ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯄꯤꯔꯨꯔꯒꯦ ꯈꯜꯂꯝꯃꯤꯅꯤ꯫ ꯐꯔꯦꯁꯦ ꯍꯌꯦꯡꯗꯣ ꯍꯥꯏꯗꯃꯤꯟꯅꯈ꯭ꯔꯁꯤ, ꯅꯪ ꯄꯨꯡ ꯀꯌꯥꯗ ꯒꯥꯔꯤ ꯍꯥꯏꯗꯈꯤꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯇꯣꯝꯕꯅ ꯑꯃꯨꯛ ꯄꯨꯡ 10ꯗ ꯍꯥꯏꯗꯅꯤ, ꯑꯗꯨꯒ 3ꯗ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯁꯨ ꯍꯌꯦꯡꯗꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯗꯔꯨꯔꯒꯦ ꯈꯟꯅ ꯕꯖꯥꯔ ꯐꯥꯎ ꯑꯃꯨꯛ ꯔꯤꯛꯁꯣꯗꯨ ꯊꯧꯒꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯥ ꯎꯔꯦ, ꯃꯥꯅꯁꯨ ꯑꯩ ꯎꯔꯦ꯫ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯈꯔ ꯂꯥꯞꯄꯤꯉꯩꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯏꯀꯥꯏꯔꯕ ꯃꯥꯜꯂꯤ, ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯛꯄꯗꯨ ꯑꯩꯅ ꯀꯧꯕꯗ ꯈꯨꯃꯝꯗꯅ ꯒꯥꯔꯤꯗ ꯏꯁꯨ ꯑꯄꯤꯛꯄꯗꯨꯒ ꯐꯠ ꯂꯥꯎꯅ ꯇꯣꯡꯈꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ, ꯀꯣꯟꯅ ꯑꯃꯨꯛꯀꯁꯨ ꯐꯅ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯁꯤꯗ ꯂꯥꯛꯑꯒ ꯔꯤꯛꯁꯣ ꯊꯧꯕꯁꯤꯗ ꯃꯄꯥ ꯑꯩ ꯃꯥꯜꯂꯝꯃꯔꯣꯏ, ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯗꯗꯅ ꯃꯥꯅ ꯈꯨꯃꯝꯗ꯭ꯔꯕꯖꯥꯠꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯇꯣꯝꯕꯒꯤ ꯒꯥꯔꯤꯗ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯝꯃꯛꯏ꯫ ꯑꯩꯒꯤ ꯌꯨꯝ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯑꯩꯅ ꯈꯥꯝꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ, ꯏꯆꯥꯅꯨꯄꯤ 3ꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯄꯥ ꯆꯥꯔꯦꯗ ꯑꯩꯅ ꯌꯨꯝꯗ ꯀꯨꯝꯃꯛꯄꯁꯤꯗ ꯏꯆꯥꯒꯁꯨ ꯎꯅꯒꯗꯣꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯩꯅ ꯈꯟꯕꯒ ꯃꯄꯥꯁꯨ ꯆꯥꯅꯔꯝꯃꯤ꯫ ꯉꯔꯥꯡ ꯕꯖꯥꯔꯗ ꯊꯦꯡꯅꯔꯝꯕ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥ ꯂꯥꯛꯄꯗꯨꯗ, "ꯏꯕꯦꯝꯃ ꯂꯥꯛꯑꯝꯃꯤꯔ ꯐꯔꯦꯗ, ꯆꯥꯅ ꯉꯁꯤ ꯂꯥꯛꯑꯝꯃꯤꯁꯦ ꯅꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒꯦ, ꯈꯔ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯎꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯕꯕꯥ ꯂꯝ ꯂꯥꯞ ꯇꯧꯔꯤꯅꯤ, ꯂꯥꯛꯄꯗꯣ ꯍꯦꯛꯇ ꯉꯝꯗꯦ, ꯑꯗꯨꯒ ꯆꯠꯃꯤꯟꯅꯅꯕ ꯃꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯣ ꯕꯕꯥꯗꯤ ꯏꯝꯐꯥꯜꯗ ꯔꯤꯛꯁꯣ ꯊꯧꯕ ꯍꯧꯔꯦ ꯍꯥꯏ ꯏꯃꯥꯅ, ꯑꯗꯣ ꯀꯩꯒꯤꯅꯣ ꯕꯕꯥ ꯑꯍꯟꯁꯨ ꯐꯅ ꯑꯣꯏꯔꯦ, ꯌꯨꯝꯗ ꯏꯪꯈꯣꯜ ꯈꯔ ꯀꯣꯏꯔꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯅꯃꯥ ꯃꯁꯥ ꯉꯝꯗꯕꯗꯨꯗꯅꯤ ꯑꯩꯅꯉꯁꯤ ꯂꯥꯛꯏꯕꯁꯤ, ꯑꯗꯨꯒ ꯏꯄꯥꯅ ꯑꯥꯗ ꯔꯤꯛꯁꯣ ꯊꯧꯕ ꯆꯠꯂꯤꯁꯤꯁꯨ ꯃꯁꯤꯁꯨ ꯃꯔꯝ ꯆꯥꯎꯅ ꯂꯩ꯫ ꯅꯃꯥꯒ ꯑꯩꯒ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯑꯃ ꯌꯥꯎꯔꯛꯄꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅꯕ ꯄꯩꯁꯥꯐꯥꯎ ꯂꯩꯇꯕ ꯃꯇꯥꯡ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯍꯜ ꯑꯩꯈꯣꯏꯅ ꯁꯨꯕ ꯌꯥꯕ ꯀꯔꯤ ꯊꯕꯛꯄꯨ ꯂꯩꯔꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, "ꯕꯕꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯔꯤꯛꯁꯣ ꯊꯧꯕꯒꯤ ꯃꯗꯨꯃꯗꯤ ꯇꯧꯔꯅꯨ, ꯑꯩ ꯏꯀꯥꯏ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯝꯃꯤ, ꯑꯗꯣ ꯕꯕꯥ ꯅꯪꯅ ꯔꯤꯛꯁꯣ ꯊꯧꯏ ꯈꯪꯉꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯂꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯕꯕꯥ ꯅꯪ ꯔꯤꯛꯁꯣ ꯊꯧꯕꯗꯣ ꯇꯣꯛꯑꯣ, ꯉꯔꯥꯡ ꯕꯖꯥꯔꯗ ꯊꯦꯡꯅꯔꯝꯕꯗꯣ ꯑꯩ ꯎꯏ, ꯏꯀꯥꯏꯗꯅ ꯑꯩ ꯀꯧꯔꯝꯗ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯉꯥꯡꯉꯛꯄ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯈꯟꯗ ꯑꯁꯤꯕꯨ ꯑꯩꯅ ꯄꯣꯛꯈꯤꯕ꯭ꯔꯅꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯅ, "ꯏꯕꯦꯝꯃ ꯅꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ, ꯏꯄꯥ ꯏꯪꯈꯣꯜ ꯐꯥꯎꯗ ꯆꯪꯉꯨꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯃꯈꯥ ꯇꯥꯅ ꯏꯆꯥꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯊꯣꯛꯑꯝꯃꯒ ꯑꯩꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯑꯩꯁꯦ ꯆꯪꯉꯛꯈꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯒ ꯂꯩꯅꯔꯤꯕꯖꯥꯠꯅꯣ? ꯋꯥꯔꯝꯈ꯭ꯔꯅꯤꯗ ꯃꯅꯦꯝ ꯃꯀꯨꯁꯤꯡ ꯑꯗꯨ꯫ ꯑꯗꯣ ꯐꯔꯦ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, "ꯏꯇꯣꯝꯗ ꯂꯩꯕꯁꯤꯗ ꯋꯥꯈꯜꯁꯤꯁꯨ ꯄꯤꯛꯁꯜꯂꯛꯑꯦ, ꯁꯦꯕꯥ ꯁꯤꯕꯤꯒ ꯂꯩꯔꯛꯇꯕꯒ ꯏꯁꯥꯁꯦ ꯏꯁꯣꯟ ꯁꯣꯜꯂꯦ, ꯃꯗꯨꯅꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯑꯥꯗ ꯂꯩꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯂꯩꯕꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯂꯩꯔꯤ, ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯂꯥꯏꯌꯣꯛꯅꯗꯅ ꯁꯤꯔꯝꯒꯗꯣꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯉꯛꯏ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ, ꯀꯌꯥꯝ ꯊꯦꯡꯉꯐꯥꯎ ꯔꯤꯛꯁꯣꯗꯨ ꯊꯧꯔꯨꯔꯒꯦ" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯄꯨꯡꯕꯨꯗꯤ ꯄꯨꯛꯊꯦꯡ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯠꯇꯨ, ꯍꯦꯔꯥ ꯊꯦꯡꯅꯧ ꯇꯝꯃꯝꯕꯒꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ, "ꯐꯖꯅ ꯂꯩꯔꯣ, ꯊꯦꯡꯉꯐꯥꯎ ꯊꯧꯔꯨꯔꯅꯨ" ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝꯗ ꯅꯨꯃꯤꯠ 9ꯅꯤꯃꯨꯛ ꯂꯩꯔꯝꯃꯒ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯍꯥꯏꯒꯠꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯕ ꯚꯔꯥ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯍꯥꯟꯈꯩ ꯑꯩꯅ ꯇꯣꯏꯅ ꯎꯕ ꯑꯉꯥꯡ ꯑꯃꯈꯛꯇꯤ ꯎꯕ ꯐꯪꯉꯝꯗꯦ, ꯑꯗꯨꯒ ꯀꯥ ꯑꯗꯨꯁꯨ ꯊꯣꯡ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯑꯉꯥꯡꯗꯨ ꯃꯌꯨꯝꯗ ꯆꯠꯂꯝꯃꯅꯤ ꯈꯜꯂꯝꯃꯤ꯫
Adubu numit nini humnigi matungdadi angangdu sikre haidana leminaba makoina aingonda hairei. Ainasu kaino hairisibu angangdubu kamaina taurino hangammi. Maduda makoi mayamna sumna hairaki. Angang adu sidagi mayumda saluni haidana thorakpada sorokta gari na thengambani. Pupura gudo leiramagadi bazar pok thilangadabani kainasu. Angang aduna yamna sonjarambadi nungaite angangdo hairaki. Aisu warido tabada isada yamna nungaitaba mapuammi. Masigi matung matam khura leiraga mu aise khudongthiba thawdo amagasu amuk naungna thengnarami. Aise numitusu amuk thengnok tamambagira karino. Bazardagi aise mayang masasingi posai khara makhoi dukan gi hondok honjin khara tawramaga thabaktuna pungloi loirakpada pungso phanayam thengtokhi. Numidagi pung 8 tarakpa daida yumlomda aise sumdring sumna sum haidarakpada uripokta nupa amakhak thengnarami. Hojiki nupa se yusu yamna ngawrami. Mana hairibo ise Kansipur phawda thinbiu hairakhi. Madudaina he ibungo madudi ipa ngammoi. Lamlapi ipa sing ngasi pot achau chaubo khara su purure. Aduna ipadi ware adu phawda ipadi satpa ngammaroi hairammi. Phanaina adumna hairibasu yu ngawba nupa aduna ise chattaba yaroi. Singjang mai phawdu oiraga so thingadabani haidana. Aingonda nampuda ise numidagi pung 8 helabadu. Singjang mai pho mana namdana thilalammi. Aisu wamata ngangde tumina hujiki nupa che singjamai bazar pho aina ma se ai rickshaw duda hapaga thinbirammi mafam aduda aidi ma se lehoraga da pamali makhata na mo ingonda sumna hairakhi babung sidagi khara khajitanga thauko imana babang ngairaga leire sidai khongna muksalaga de lapani hairakhi magi wafam aduda aina mo sumna hairammi ibungo sidai de ipade hankrage nang gari amada muktong kharo ipaso thenge salage hairammi. Yungaw nupa na mo nasay matek amatani. Ado gari amo mukto mo do parak tarani. Nang natinbagi tinba matek amataga yoksalamo kainong hairakhi. Mana dum na mari tomon badage siya muk matek amaga mo. Hojiki nupa do tilammi. Mapam do yorga ma siya muk matek haida na mana isi kadar tauraga. MU pok tilana bo honarakhi. Ay sumagi kadar do kangapadage girikso gisriya na do. Ay gitokpa kadar ama tauraga hanjan tahalammi. Aduga mating masi ay nasumkum halami. Madudagi masu talaba mali ahan paisa kaya targi hangaki. Maduday sumana adum na hangag paduda unway muksi ami. Paisa soy na yam na hairiga so pirakadaba laytre haidana. Lupa sani khagpiyo hairami. Maduda nupa adu na soy ba layte haidana. Lupa samaga kun khagpirami. Ay sumana ba tanbadagi riksodo mukolaga yumlom da halakpa horami. Mapamdudagi tawrak paduna bazar yaw bada pungso panayam tengto kilayrami. Bazardagi sum yumlomda sum thawrakpada hujiki iroisima chingjin mapasidagi kitang ek hentorakpada nupi mana isi amu khut khalaktuna khamu hairakhi handakti isi wakanda pungpada pakhalami karino ngasigi dawsibo ina thengnariba mayamsibo karino khalami nupidugi manakta igi rikshaw sum tamna thousanduna manak yoksalakpada nupiduna pabung asai matek ama phawda thinbiu hairakhi aina mo ibema matek haisibo kayam sangba phawno idea saida sanghaurani Namo numidang sila karay da saludoy no hangammi. Nupido na mukpabong lamding da satkadabani. Imama na ikaure ay asay pawda matek amatatinbiyo hairakhi. Madudagi so pare-pare kaklo haida na nupido ay girikso aduda. Kakad halaga maga sum wari sana thawrak paduda. Nupido ay ngonda wari sum sana ramaga masik wangang basab lepki. Maduday so kaidawra na wangang amaga sab lep krisibo haida na. Tungon thoga yengo bada nupido ay girikso matak aduda lepagalayrammi. Aduga ay girikso adudagi palaw na songtharaga. Gap-gap to na ngasay laki ba lambela domda masya muksenki. Ay so tawriba mong mataw aduda isada kiba heman kibadagi. Chor po ay siya tak-tak ning na holammi. Rikso po uot pang nga magtabadagi ay siya manak aday tas dalamba ang angamada. Yung po ay siya tinbiyo haida na tilalammi. Ay gimataw aduda barada lay ba makoy mayam na su. Kaidawragi haida na pakan na loy na sensa narakhi. Ay so wari pumba makoy da tamammi. Aduga isi makoy da wari tamamaga dung gyan mangkre. Una makoy mayam na maiba kauraga isi yanghanbi layrammi. Maiba duna sumapam do kara manin naiba zagani. Taina dagi aduna thengnarure. Pare ado hujikti karisu tawraroy. Matam kara mapam adu lalaga salukino hairakhi. Ay so matam kara di mapam do lalaga salamdi. Kona wakanda so aina layriba mapam do lamdugay ga ipakpak nadre haidana. Ay sa lamatopa bhara topa mapam ama mukthiraga hongtuwami. Masida ay girikso thawrakpagi punsi wari.
ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯁꯦ ꯊꯦꯡꯅꯔꯛꯏ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫